Ahanbada maruoiba pau Right to Information Act na democracy gi masak hena phajathokani haina wabagai AC gi MLA Ushang Deven na phongdarakli. Mahayro yauna nahasingna environment kanaba hotnaraklaba matamdada malemge aying asa se kaihandana thambang ngamgani haina LDA gi chairman M Asmi Kumar na phongdarakli. Northeast Regional Labour University Singge Manunda Manipuri University ase singthaningai oiba maungda fagalakli haina University asige Vice Chancellor Professor Naurim Lokindrana phongdarakli. Amade Taibang mapuna mioiba sembadagi hauraga khunai rolgi Machak Pumba Lai Haraubade Yauri Haina, Manipur University of Culture Vice Chancellor Professor Paunam Gunindrana phongdarakli.